Lakhipur online putok saba August ki tang mari sagol se numit ki Khomjinba Pao tabirasi. Ahan bada maru Pao. Sel charu bagi maralda Assam lenga ki vigilance amadi anti-corruption ki miyoi singna Lakhipur ki ranger phakre. Lakhipur subdivision na konba mafam singdasu lakliba August ki tang 12 ki 15 phawba har ghar tiranga ki thorom pangthokani. Bidhata gi free medical camp August ki tang 3 ta pangthokani amasung Nipun Bharat mission ki pandam matungina online module 12 gi akhanaba package ama NCRT na puthokre. Hojik mapungoi papau tabirasi. Sel charu bagi maralda Lakhipur gi ranger Debabrata Gogoi ngarang Assam lenga ki vigilance amadi anti-corruption gi miyoi singa phaduna wang pohong chathakre. Thaudokphamda anti-corruption gi miyoi sing ubada chenaba honaki adubu kilometer amarom tanaraga namduna phabani haina ADGP amadi anti-corruption unit ki director GP singna mahaki tweet amada phongdokhi. Paugi likhun matung ina u karbar toba miyoi amadagi lupa lising kun gi senpham chanaba hotnarubada hairiba miyoi aduna anti-corruption gi miyoi singda pau pikhi aduga lupa lising 15 pibada yanaduna hainakiba matung ina palarbon gi mafam amada sel thinaki hairi senpham sing adu losilaga anti-corruption gi miyoi sing ubada chenaba honaki adubu kilometer amarom tanaraga namduna phakibani hairi khudaki oiba changyengda chemical yansilaba senpham sing adu pairupagi praman su phangki. Lakhipur subdivision na konma mafam singdasu lakliba August ki tang 16 dagi na 15 phawba har ghar tiranga gi thoram pangthoklagani. Leibak asina ningtamba phangkibagi chahi 35 mapung pharakpaga loinana leibak sinba thungna azadi ka amrit mahotsav pangthokli. Masiga iroinana 33 suba ningtam numit ki thoram chinglemna pangthoknana basem sari. Leibak ki mafam dasu pangthokadaba siga loinana Lakhipur subdivision dasu lakliba August ki tang 16 dagi na 15 phawba har ghar tiranga gi thoram masida Lakhipur gi sarkar gi loisang lanai loisang yumthong khuding mahisang na chingbada numit humni chupna jati gi machu ahum gi phiral chingat kani. Handaki chahi asida ningtam numit asibu chinglemna pangthokna bagi pandamda ngarang yumsa kaisha numita Lakhipur municipal gi conference hall da kasar gi ADC amadi Lakhipur gi SDO in charge Sudip Kumar na namayay tangbal lawduna mifam ama pangthokhi. Mifamda tongan ba department ki makok thongba miyoi singna saruk yaki ningtam numit ki mapungoi ba thoram August ki tang 15 Lakhipur R Higher Secondary gi lampakta pangthokani. Mifamda Lakhipur ki circle officer Jonathan Baifei, Sanjoy Kumar Thakur, municipal ki vice chairman L Robindra Singha, SC chairman Debasis Rai, police loisang gi makok thongba miyoi sing loinana tongan ba loisang gi maroi ba miyoi kaya saruk yaki. Lakliba August ki tang 3 nongmaijing numita bidhata ki thausil makhada free medical camp ama wapok returning Durga Mandir manakta numit asigi ayuki pung 10 taba matamda pangthoklagani. Hairiba free medical camp asida lamdam asigi miyamna saruk yabiduna lemna layengba amadi sel tingdana hidak langthak pigadaba asigi kudongchaba lobiu haina bidhata ki secretary Salam Ranjanna khanghalakli. Panbayai camp asida health checkup hidak langthak yenthokpata natana aikoina karamna hakjang phana thamgadage haibagi matangdasu khang hairaba doctor singna maroiba wafam kaya phongdokani hairi. Excellent coaching for Navodaya Vidyalaya and Sainik schools for class 6 English Manipuri medium by a group of experienced teachers with experience of 10 years. For further information, please contact mobile number 7005440390 or 6000396742. Maruti Suzuki Arena showroom ama Kasar Lakhipur gi Fulertol Chingya lekai da hangdok chare. Gari leibining basingna showroom asida lengbirakuna hojik pizariba offer sing asigi kudong chaba lobiu. Adom gi amanba car ahanba car da exchange tawbagi kudong chaba su pizari
ngasimak pau phaunabiu sales manager Dilip Singha mobile number 8471840737 natraga 9435218331 da pau phaunabiu. National Initiative for School Heads and Teachers Holistic Advancement NISTA Koba Apunba Teacher Training Program ama Elementary Thaki Mahiroi Singi Damak Pibam Paganaba National Mission ama August ki kunmathoi lising anigatara mapanda Education Ministry gi School of Education amasung Literacy Department haudoki masigi Integrated Teacher Training Program asigi pandamdi Elementary Ojasing School singi makok sing ACRT amasung Diets ki Ojasing amasung Block Resource Coordinator sing amasung Cluster Resource Coordinator sing chaurakna lakh nipuni thoirom training pibani COVID laichat ki fibam yenglaga October ki tang taruk lising aniga kunda NISTA online haudoki amasung elementary thaki oina lemhoriba NISTA ki training e-content sijenaduna Diksha platform da NCERT na online na pangthokhi oja singi magun hengadanba amasung mahiroi singi haisingba hengadanaba lising aniga kunma thoi kunithoi da NISTA si foundational literacy amasung numeracy da pre-primary primary amasung secondary thaki oja sing da phanganki July ki tang kunma pan lising aniga kunma thoi da secondary amadi senior secondary thaki oja singi oina Diksha da NISTA 2.0 secondary thaki oina haudokhi Training program asina Rajya Singh amasung Union Territory Singh da leiriba secondary thaki oja amadi school gi head lakh tararom konsina bapandam thamki NISTA 2.0 gi damak generic module tarani thoi amasung subject specific module yangkai taruk yawba online course tarahumdo yawba package ama NCERT na puthoki pre-primary dagi horaga class 5 phawbagi oja sing amasung school singi head singi damak online oina Diksha platform da September ki tang taret lising aniga kunma thoida NISTA 3.0 Foundational Literacy and Numeracy FLN haudoki NISTA 3.0 Foundational Literacy and Numeracy na laibak sin mathungna pre-primary amasung primary thaki oja amasung school gi head sing chaurakna lakh kunmanga rom konsinaba pandam thamki Nipun Bharat Mission gi pandam matungina thawang asigi damak online module taranithoi gi akhanaba package ama NCERT na puthokre wafam asi ngarang Rajya Sabha da aibo ina piba paukhum amada education gi Rajya Mantri Srimati Annapurna Devi na phongdokhibani aroibada maroiba pau amukhanna Sel charubagi maralda Assam lenga ki vigilance amadi anti corruption gi miyoi singna Lakhipur gi ranger phakre Lakhipur subdivision na konba mafam singdasu lakliba August ki tang 13 daki 15 phawba har ghar tiranga gi thorom pangthokani Bidhata gi free medical camp August ki tang 3 ta pangthokani amasung Nipun Bharat Mission gi pandam matungina online module taranithoi gi akhanaba package ama NCERT na puthokre Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare